Trailer thonau zamna mayambu Mami Mapao gi taraga tarulak seba episode asida taram nok cheri. Impactive gi show asibu midyang tabiri bapumna magpuno luk cheri. Today we bring you the latest news and events from the world of entertainment. Mami Mapao gi mamangi 15 suba episode ta mayam gi comments, suggestions amadi appreciation singi damak thaga cheri. So asi hena fazaba hena mapung faba so mo oina buhona bada adom gi support na changi. So folks, please keep supporting Mami Mapao. These subscribers nga sige taraga tarulak suba episode asida ihan-han boina. Gangay ko may haraw tayam na pangtokibagi paujelama. Ani subada we have the reception of Mrs. IY India. Ahum subada press release so on a movie. Mari subada na we have a yaifa thoni thoram of a movie. Mangada thamjariba asi sanagi nga hairiba film asigi premiere so gi paudamama. Taruk suba oina Puzarakliba Mapao asina January 14 da release tawgadawriba Manipuri feature film Angauba gi Mapao. Taret suba oina thamjari the release of a horror film Soren. Lastly, we have the event Chongtham's Bye Bye 2017. Assam, Manipur amadi Nagaland da khundariba Jelyangrong Purupki khwaidagi chawba ningtham lorok matung da pangthokpa gangay mapung fana amadi mai pakna pangthokibagi Mapao ma biding tami. Assam, Manipur amadi Nagaland da khundariba Jelyangrong Purupki khwaidagi chawba ningtham lorok matung da pangthokpa gangay kumhai asi kumja asigi oinasu yamna haraw tayamba amadi chatnabigi laison tinson ga loinana pangthokre. Tingkaw ragwang chapriya klachaba Jelyangrong Purupki miyoi singna maroina pangthokchaba kumhai asi wakchingi 19 panba numittagi hauduna chahi khudingi numit mangani dagi taret ni fawba pangthoknari. Maiba chingduna asengma mai puthokduna yumthong khudingda yenba sisu kumhai asigi manung chanba maruiba thorum singi manungda ama oiri. Tingkaw ragwangi mafamda afaba lawrok ama pibibagi damakta thagat chabaga loinana hena faba chahi ama oinaba thoni jaduna pangthokliba kumhai asigi manung channa jagoi sai amadi sana khotnabagi thoram kayam su pangthokli. Thangmaiban gi namthalong khul manung da pangthokliba gangai gi kumhai asida ngasi aroiba numit ni aroiba numit asida ngasi kumhai asigi manung chana ini ema unajabagi tanja du lawjage gangai gi manung sida kumhai sigi chatnabi se adu su khara thambi pakhang phan ko aduga mathe mai lai ko aduga lesabi phan achi magi ko then hai batare ko achi da magi maram yam lai ko ani ahum magi then gi matung ile ado ngasi sinane mau anauba lakpagi sum jagoi thalakpa koi khangchu haina ama lei pakhang phan sida koina sports ki activity kha perform tawani koina shot put long jump haibase asi ni je main oina thamjawni aduda first second je koina khangalaga koi khungi ahanjing sina koina moigi first second prize koi matik chabdo bizarga yumgi imungda changaga moigi smai tare adu tore haiduna koina prize bizar
ngasi thangmaiban ki namthalong khulasida pangthokliba gangai kumhai ge aroiba numirasida jagoi sai kayana mapung phahali impact tv gi mami mapau team gi maikai dagi su anauba chahi loina na gangai kumhai na lakpada punamaki mafamda yaifa paujal pizari. Gangai is also one of the biggest festival of Manipur and is vibrant with beautiful dances and traditional practices. Anisubada, we have the reception of Mrs. IOI India 2017, first runner-up on an event held in Mumbai with the guidance of Rajan BK in association with Amar Cine Productions, Mumbai. Mrs. IOI India 2017 की first runners-up की मथक्ता Mrs. Talented amadi Mrs. Fit Body की subtitle sing sutarak khrabi Mrs. Asha Kiran Konsam Imphal gi Nagampal Dalaiba The Gym Fitness Studio da studio sin sinduna taram na okre haukiba chahi gumja lisingani tara taret ki December tareta Mumbai gi Lakhanwala Park ta pangthokiba yum palabi nupi singi sakhen ba changdam nabada Asha Kiran na Imphal East District ki mahut sinduna saruk yarubada asigumlaba lemjaningai oiraba mana asi lobangam lakhibani Panbayai haiba Miss, Mrs, Mr amadi Mr Merit haina kangluk mari thokna khaidokuna pangthokiba changdam nabasida Naurem Tony Maitaina Mr ki kanglukta fashion icon ki subtitle Miss ki kanglukta Archana Konsamna second runners up ki mathakta fashion icon amadi best smile ki subtitle Mrs ki kanglukta Adafro Suvyana first runners up ki mathakta best smile amadi best catwalk ki subtitle Mr Merit ki kanglukta Homen Mangsata Bamna Mr Talented amadi best creative ki subtitle ga loinana haiba kangluk asimaktada Thangbya Klian Guitiena second runners up ki mathakta Mr Charity ki subtitle su lower kibani makhoi sing asi Manipur gi oina district level amadi state ki thakta pangthokpa tongan ba Iowa gi fashion ramp so kayada mai paktuna haiba national gi thakta pangthokpa changdam na basida saruk yarubani Masigi credit se akoi ki ma'am Daljit hariba ngasai gi akoi ki Iowa India sigi kaino oina director on lariba mongon da pijaningi moram di kai gino habada mana akoi ki small cities me amje cover torok pai tare e Manipur tang hara akoi na Manipur gi mi am khatang represent ta hondaba district wise cities macha me am se loin mak se represent ta holaga ai gi leijaba talent sing utpa aduga activities me am su pangtho hale aduna Masi credit se ai ma'am Daljit amasung mahaki team amasung akoi ki Manipur gi oiba Manipur ki team me amasung le Iowa gi adu sai pijaningi domestic balance se mi khudi mak loina mak akoi keno tawe loina mak thengnei adu khara khatang na masi matang da haitok pangami khara khat ayamana dingam deba aduna yariba makhai domestic balance se akoi na su tobi daba aduga tawraga su masi khangbi daba haibasi ai haijaningi aduga akoi gi kya tare isagi oiba self confidence level yamna wangagadi sugumba ambassador oina haibadi aina tasengna ragadi aise huje Mrs Iowa India first runner sab tabanina aise one of the ambassador Iowa gi orabanina makoi sugumba role mayam ma akoi samaj ta toba yagani haibasi ai message bijaning As always, our talents do not stop to surprise us all with all the recognition and exposure they are getting through their dedications. Ahum subada Lanbungda Punsi Leipul haina mingthonba Porai Nganbi film production gi banner makhada ahum lak suba oina puthokliba film amagi press show release mayam meeting tamis ha tonu ko aini laise Lanbungda Punsi Leipul haina mingthonba Porai Nganbi film production gi banner makhada ahum suba oina puthokliba film amagi press show December gi haukiba tang kunmari nongmaijing numita oripok sorban thingel delaiba film asigi director Dhanraj Khomdram gi sangai da pangthokre film asina maroina state asigi haugalakliba tongan balam kaya da haithoi singthoiraba naharu singbu pukning thaugat nabagi pandam da puthokpani film asi ts ashala tana puthokpaga loinana masamak amadi ratan lai Gayatri Kuber Ichauna Chingba Saknarba Mamiroi Kiana Maruiba Saktam Singh Lauri Film asi TH Asalatana puthokpaga loinana masamak amadi ratan lai Gayatri Kuber Ichauna Chingba Saknairaba Mamiroi Kayana Maruiba Saktam Langri Mari subada thamjariba asina iraba production gi manjanangbu haiba Manipuri feature film amagi Mami Khongho Yaifathauni gi Mapao ama thamjari meeting tam
Manja Nangbu Haina Mingthonba, Manipuri feature film Amagi Yai Fathauni, Mami Khong Hogi Thoram, Haukiba, Gomjala Singani Tara Taret ki December ki Tang Kuni Panda, Lamphel Sana Kaitel Community Hall the Pangthokre. Iraba production ki banner Makhada, Rajmani Kunjambagi, Manja Nangbu Haiba film Asida, James Chongtham Amadi, Danubi Anina, M Ipugi Sairolbu, Jiten Khaiden Sai Panduna, Saihik Tamgadori, film Asida, M Surchana camera nambagi amadi Albertna, Helicam gi thaudang lobagi mathakta, VFX amadi editor gi Sinthana, Henry Salamna Pangadori. Film asigi Mami Khongho gi thoramaduda, Film Forum Manipur gi chairman S Mangol Jaumadi, All Manipur Filmmakers and Producers Association gi president Anina, Mari Lenaba Miyoi Kayaga loinana saruk yakhi. Lepa leite mathang puthorakadori film kayama. Akhoi di lo yengdoi ni. Mga subada Romi Maitegi direction da saknairaba actor kayana kumduna Jenny Kurai na produce tauba movie Sanagi nga haiba adugi making amatang mayam yung kaminas. Sanagi nga sumang kumayo na maipang putok raba matungda ima sana Singjrovi Films ki banner makada Manipur feature film amoy na nauhong na putok tuna ngasi January tang tara nito yasida laibak miyam da kudol tamnan basem sabapum na magloy kray family drama da yumpam or film asigi editor ki tawdang Dinesh na lobag loy na galifa nga costume amadi bungo na light sinta pangli o kunjogi miyam na pamnar ba wari da yumpam or pankali film asida Kaiku Bala Reddy Ithoi Syam Kishore Lilabati Narendra Ningomba Madi Prem na chingwa saknai ba mamiro kyana maruoi ba mamiro sing oiri Romi Maitegi Sairol screenplay madi lamjeng lamtak makhada pankali ba film masibu puthuk libana miyamgi Jenny Kurai ne Sanagi nga ngasi hausumak bota release tawgadawri. Mayam sungsoy soydana yengbalak piyo top pamahaw layraba film ama soydana oydawri. Anyways, let's take a short break and I'll be right back. Welcome back again, mayambu amukasuhan na kurumjari. Taruk subada puragliba asina yihang production gi release tawgadaw bagi tharak yanduna layraba angawba haiba film amagi mapawni mijeng kami. Hey! Chana bagi damakta hinglira. Hingna bagi damakta chaira. Leira kholakta chatpena di pakholo edu moi taba. Young production ki banner makhada okram heneri na kudol tamdura angau bahana mingthonba Manipur feature film ama January gi lakba tang tara marida asa holda haunabi matung ina premiere show utuna lebak miyam khushin nanaba sem sabapun mak loi kre lalit laisram na puthok liba madi Priyo Gupta hiang lamna lamjing lamtak thaudang lauriba khunai gi chatnalon namadi nungsilon na yumpham oidi film sigi cinematographer gi thaudang ibom chana lauri Kana ngaw ni ay di ngaw bang gamzaroy ko. Mathangi taret subada thamjari ba asina luwang sa live film production gi ahan ba production oina Soren haina mingthon ba Manipuri horror film amagi release tawkibagi mapaw ma pigeng tabini. Luang Salai Film Production gi ahanma production oina Soren hana mingthon ba Manipuri horror film ama ngarang January gi tang tara matoi sagol sen numita Vaigya Chandra Open Air Theater bota honabi matung ina premiere show utuna lebak miyamda luang kangleina khudol tam kre film asigi cinematography gi thaudang Sarat Chandra na lauri VFX amadi editor gi thaugaina Vinan Laishram na lauri Soren har film ase Jitendra Ningomana screenplay dialogue lyrics amadi lamjing lamtak gi mathakta wari asi subhak na pankhat chabani
Angang tak kari no hayu ni bungo. Moigi kino phumam do. As nakhoi na haiba sidi bungo. Swai swai lawang ngakta. Ngai khudai ta. Migi mangphambu pangdau tawba yabai type ta. Khungi mi singda pawma pihobuna chumoidro. Nang mai bam ta kaubiyo. Nang ai segraga peladro. Malim punamaki soren sing aingon the changbo oi the chalo. Kiko ai di hai yam ti ki gare horror cinema se yam di puthokte hena producer ga di hena nungai ga doba male khadi kirani. Lastly, we have a review on the Kangla Kuntogyai Apuluplel Kakhal na sinduna pangthokiba Chumthangs Bye Bye 2017 gi glimpse of the event. So let's have a look what happened in 2017. Chumthangs Bye Bye Chahi khara leplurabatung ngasi amuk miyamda nauhaunana saphongbagi tanja adu lawjari. Kangla Kuntogyai Apuluplel Kakhal na sinlangdona Chumthangs Bye Bye 2017 haukiba December gitang kuntramathoi nomaijing numit ariba madi anobu chahian gi langdaida ya school gi YAC ground da pangthokre kuina lepduraba matungda yamna mapung faba mawong da pangthokiba Chumthangs Bye Bye yasida Chumthang gi laikhidraba member mari gi bapam dasu ikai khumnaba utki. Haukarab kumja lising ani tarit-taritpu kaineramdai mikupta thamoi nungda tanik-tanik chatkigadoroba mahakpu chatlo di haingamda pukmen paumen duna pangthokiba kaina thorum aduda blue band galoina na Dr. Hamom Naba Sori Senjam Ras Ilangbam Arvin Soibam AJ Maisnam Pusparani Chitra Surma Chanu amadi Lindana miyamda saya kaya lanthokuna napachik nang ngangki. Help me feel as I'm feeling kind of weak. The way I'm living just ain't right. I think I'll Party hodo lamboy pa, party hodo lamboy pa.
himsu cyber ngan bula mama budu na jelly aina makina te ulakal lang libero ikai de romai thapro Lay sabi nang sayam na pantay oh lay sabi nang sayam na lingti ko nan buru mapagang swing layong kandanay Lona 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 na nang buying sa ba Tubing na nang gusay na siya ba Sa phu kala ijel ting bangam bage kan bakanana Wai taki sa phu kala ijel ting bangam bage kan bakanana Iba katin ifau chen bikini ting hanada Iba ke go ifau tang kini hong bam le pana Pumna makasig matakta guru Ruben Masangba Infal Tokis Atingkok Nongya Yamati Boris Bof and Ze Roki Tongan Masayak Saidake and Humdula Puki Ariano Gilang by the Kapnau Norbamian di Pumimbo. Boris Bob, light a biggie matcha. Boris Bob, Boris Bob, you know biggie matcha. Boris Bob, do na laylo, left another chalo. Atung hanaba tonu, shon taba shulaylo. Layback said, let it go, let it become me rao cool now. Do na lay cool, yeah, I'm going to sing. Cause don't know, we could get sing the fire. Cause I don't know, we could you walk that far. Impact TV abade khusem ani na media partner roiduna amadi live telecast toduna pangthokhiba isai nongma yoiba thoramasi lai harau babu UNESCO gi malem cultural heritage haiba kangrup tu chalhan na bagi damak sangsinba khongjangda sel gi tengbang oina na ba pandamda pangthokhiba thoram nei. Wow, that's an awesome event and hope to see the same event next year too. Huge support. Dear viewers, that's all we have in this episode of Mami Mapao. Hope you liked it. Mathangi episode that tungan ba na entertainment gi Mapao sing amuk pudu na laksage. But dear fans and followers, do send us your valuable feedbacks at www.facebook.com/Mami Mapao. See you again. Bye bye.